Litan da thokiba irang na maram oiraga relief camp ta leiriba Tangkhul singda angamba mateng pangkhre. Litan da thokiba irang da mayum maina thadok pikibadagi lengang ching da changjafam lauduna leiriba Tangkhul singda Uripok Ward number 6 ki United Club na chatuna angamba mateng pangkhre. Mateng pangbadu da chanaba alu hawai thau ising tilau chanam yauna setnaba madi innaba firol na chingba potlam singsu kutsin na ki. Mateng pangbadu da Ward number 6 United Club Uripok ki thomi sing na hai ikang khangau dana lamhen tu hen ba sing na Tangkhul ichilenau singi mayum makai mai thadok pikiba thodok asi laibak thibani. Ichilenau oiriba Tangkhul singda asi gumba thodok chatharakpa asi hakchin na lawi yamba oiriba Tangkhul singna wana leiraba matam asida khajikta oiriba su angamba mateng sing asi pangbani. Athubada Manipur da ngaihak laitana ayat apan piriba sing asi takthokpaga loinana tapa oihanaba lengak na hotnabiyu haiki. Akhoi Uripok Ward number 6 ki akhoi club ki member lapta mathoi ki member puna makna ngasi akhoi lamdam asida tholiba ikang khawdana Litan gi da thokiba thodok akhoi kuki Litan singna ikang khawdana akhoi Litan gi lejariba jamcharwa Tangkhul singi ikang khamai thadrok padigi leifam leitaduna ngasi di tangdu leta lefam leitaduna ko leiriba sing adugi damakta thainagi itihas da khoi yengkuraga si Tangkhul sing asina ekhoi yambani aduga ekhoi maitei sing asina marau pani haibagi aduda akhoi gi yamba sing asibu ngasi gi atopa singna yamba singda khut tharaktana lefam leitaduna leiba sing adugi damakta akhoi manau ekhoi leiri haibadugi khudam oina akhoi ngasi Tangkhul ichilenau sing gidamakta akhoi Ward number 6 United Club Uripok na makhoi gi awaba sing adu gida solidarity utpoina ngasi akhoi ngamjaba khara makhoi gi yet leiriba khujiji leiriba akhoi loksing kul sigi jipta akhoi Ward number 6 United Club na akhoi ngamjaba khara dang mateng pangse